खरमजरी SKTV News pu yengberi bapum namakpu luchingmina taram nokjari ahanbada maruiba pausing fangbigani Ukul District ki manung tana lairiba Kuki Kul Tarataru Kangkupi District ta punnaba Kuki Chief Association Ukul KCAU na warep lore hari Amasung Has Satkadaba Maitei Pangal Singbu Chief Minister Yumnam Khemchana Imphal gi Vertikendra International Airport in Miam the Pausandong Pizari Kuki Chief Association or Kul KCAU ki Makada Laiba Kuki Kul Tarataruki, Kulakpa singing around Pangtoki Bami Famamana, or Kul District ki Manung Chanalaiba Kuki Kul Sing, Kangpupi District the Punama demand Tokray. Iramasiki Matang the KCAU ki Maikati Gitadro Pachirol Amanahai, Haukiba Tang Kungamari Amasung Kungani Panda, or Kul District ki Manung Chanalaiba Kuki Kul Sing da, attacks at Rekiba Duakan Mamong the condemned away, Haukiba Tahu Masida Kuki Sing Kul. Jalenbung Sangkai amadi Mongkot Chepuda lepalaitana attack chatharaga lakli masida mari lainaba administration asu matam sangna mathau taba security mapum phana pibidana leiri masina maram oiraga civil supplies ki polam ningthina fangbangam laktaba amasung fundamental rights sing fangnana ba honabada awaba oire housing oirakliba fibam sing asi yenglaga ngarang KCAU ki makhada leiba Kuki ki khul taraga taruki khulakpa singi mifam mapang thoke mifam aduna working committee Kuki CSO rukulgi charter of demand sing mapum phana sogatpaga Loinana, Urkul District the Laiba, Kuki ki Kul Sing, Kangpopi District ta Oina Punana Vadiman Tauke. Hasta Sarukyari ba Maitei Pangal Singa Lamda Masida Mahosagi Tangdulay Taba Fibam Hanjilak na ba Mapuda Tongni Biu Haina, Chief Minister Yumnam Khemchana appeal Taukrey. Wafama Singa si Imphal gi Vertikendra International Airport ta Has Satkadaba Sing Lamthaba ki Thoramda Mahakna Fongdukibani, Manipur Lenga ki Directorate of Minority Affairs ki Makada, Manipur State Has Committee na Sinduna, Lamda Masigi Maitei Pangal Sing Has ki Damag Imphal Thadok Lamdai, Chief Minister Y. Khemchana Makhatana Hai, Has Aliva Mioi Kudimak Asoyangam Amadi Anayik Yaudana Mafamadu de Yoduna, Pangto Kadaba Thoram Sing Mapum Pana Saruk Yabangamba Oirsano, Loinana Atuma Matamda, Lamda Masida Tangdulay Taba Hanjilaknaba, Mapugi Mafamda, Dua Tobada, Yauvio Haina Mahakna Apil Tauki. The software about the Pidorisi, Anna Ayek Matayavana, Akshan Pana, Ada Yobu, I sold Mapuda, Family, Donana, Simi, Manipur, Soiva, no I ever told Tokayase, Mapuda, Tony Piraga, Santi Leva, Manipura, Makorapada, Pupunan, King Singna, in the Wanabada, Mapugi, Puzan, Nibira, I Naina, Sapiro, Mayam, Pudamaka, Kaikunda, Soluna, and Hygiene. Target Seripuno. Aige Furup Amadi Kanglup ki Damak Kalaga Tabak Taurabadi Manipur asi Kanglup Amata Kundaduna Laibangam Lari Haina MPCC gi CLP leader K Mega Chandrana Fongdokray. Ngasi MPCC gi CLP leader K Mega Chandrana Luchingmuti Mamana Urkulda Kuki Amadi Naga Kanglup ani Marakta Kuthokna Bada Soktuna Rims Hospital Laying Duna Ladiba Sokpasing asi Yingsin Kray. K Mega Chandrana Fongdokibada Lamda Masida Mahusagi Fibam da Hanjinduna Ingna Chikna Badi Nungsi Chana Laimina Vasina Furup Pumnamaki Yaifabo Oigani Noma Kangna Chingamadi Tamda Toina Irang Tokpasina Maram Oiraga Manipur gi miyamna awaba kaya mayoknari communal violence ase thingnanaba gi damak state amadi center lengakna hotnagadabani Irang asina Maram Oiraga asokapan yawba kaya su chathok chasin yadabadagi hena fava hospital laing bangamdaba kaya leiriba asi lengakna laing binana hotnagadabani Irang asi karamna thokribano habigi achum aran thigatpam thoi chindakhak santi laubana yaroi haiki Sinda Kata covered the Santi Lauyaro. Who is responsible? Who break the law? Kanana I just Vaivano, Privacy, Sarkana Madu, justice delivered to Sani. Natragadi, Ekoi Adu, Yana Yana Ramasat Pasina, Masi Ekoi Manipurda, Lady Communal violence, Masi Sahi of whom they down the Pagadi. Baramasina, as minus whom Satabasina, Quaitnomak Awabase, Masi Naga Kuki, Maitei Kuki, Katanatana,
community kudimak who ibaritis Manipurda leiba kudimak se masi yam santi leitaba waba financial crisis thawak phangdabagi awaba adagi potsai phangdabagi awaba free movement leitabagi awaba mayam se masi central government amsung state government tumina leitokpa yaroi masi ge athubada masi lefanana rabasi yamna akanba amasi yamna fazaba road map ama masi thupire hairaka once for all masi santi lambi malangna phono masi sarkar ki mathuni sarkar to binana Congress party ki maiki di so Manipur thokliba irang asiga mari leidana tongan ba demand taruk yauba memorandum mama India ki president prime minister union home minister amadi defense minister da liklam ngakpagi maikai gi pesen kre hiram asigi matang da liklam ngakpagi secretary na thadrok pachirol man hai lub asigi president haubizam jitena luching laga pesen kiba memorandum aduna taliba demand sing adudi rocket kapsilakhi bagi thong amadi miam laksina na hona bada chathaki action sing adugi matang da investigation chathabiu micham miam da makhata ba hingsa gi thong sing chatharaknaba athubada security ki operation chathan biu CRPA personnel sing na chathaki ba thong singi matang da commission of inquiry act 1952 gi makhada judicial inquiry tobiu haibana chingba demand sing asini amarom da Manipur gi tangdu leita da ba fibam ase India lengak da yengsim biu haina chahi asigi January gi tang nipan da demand mari yawba charol ama center da pisin ki badu ki paukhum home minister office ki northeast division gi additional secretary Piyush Goyal na piraklei paukhum adudi public order haibasi constitution gi taret suba schedule gi makhada state ki mathoni loinana state na hairakpa mathau taba mating sing India lengak na matam chana piri haina khangalaki haina charol asina makhatari Manipur da mai megawatt chaniga humbudra mari mathau tabada street asina megawatt chamaga manga rom tamak puthokli ayamba sarukti mapandagi saidangli street asida mathau tariba mai menkhatna na honari haina Manipur Electricity Regulatory Commission gi chairperson Sobum Ibopisakna phongdurakli commission asina sinduna chingmeirong da leiba hotel classic grande da tariff petition for FY 2026-27 of MSPCL and MSPDCL gi matang da ngasi public hearing gi thoram ama pangthokre Thoram aduga mari leidana sobam ibo pisak na hai mamang chahi electricity tariff tagi handak lising ani kun gataru kun gataret chahi asigi tariff na hengat kadra hengat loidra haibudu khana nainar bamatung da electricity tariff asi chap saba manlepni department amadi miyam gi marakta manung mapan faung na thabak tawna na balambi semle Manipur da hojik mai chenabigi chang asi megawatt chani ga humbudra mari mathau tavada state asina puthokli ba megawatt chamaga manga rom asina konaba ngamdabadagi mapandagi mai lauduna saidangli state asina mathau tariba mai gi chang asi khatna na honari haina su mahakna makhatana phongduke domestic consumers, commercial consumers and industrial consumers the tariff ki am charge ta wani sagi tariff si affordable way the average ma moi gi view ma bigani sigi nakalani maki view je tarma tunga commission nakalani maki point examine tarada rational tariff ama koina fix tawani aru tawar matung da tariff order me issue tawani si tariff order issue tawar matung da tariff si chanaragani hoigi sida natana hearing jina koina platform provide tawi having service providers na moina tawar business kari no moina video service kari no charges na kya law ibano kari problem laiba kari issue laiba ko stakeholder mayam ji punjal laga asagi free exchange of informations sigi platform provide to we so that we na transparent way the information exchange so gari sigi trust between the stakeholders gets improved. Pau ki marak thana ten break amatang nominasi Lana Thoram, Maliam Taibang Panasida, Ikogi Irakta Tinjaramba, Aigi Chanupa, Kangsrakpam Sarun Kantana, Punsi Chengjel Lureduna, Magi Nuksi Jaraba, Imung Manung Sagaina Tay Maruk Mapang, Umna Maktadoklam Laga, Aukiba Chaychat Kulum Doi Tamari, Inglisangani Kuntaru, Kalin Gitarit Nipan Ba Sagol Senumita, Mapu Gilay Kolda, Layrangilinam Uinatin Kray, Lagli Bachaychat Ahum Tamanga, Inglisangani Kuntaru, Kalin Gitara Tarit Nipan Ba Nung Maizang Numita, Lana Thoram Tokle, Numidasida ahal laman ima iben maruk mapang huay pumnamakna matam chana lingbirak tuna
mapugi mingkhei sak sonjaba asida yaubiranaba SKTV ki khuthangda pauzenjari ba Hangjrakpum Samungong Meitei Mapa Ningthaukhong Kha Khunau Ward number 4 SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsu yaubiu Akupa Marol Gidamak, mobile number 7005-259-437, Natraga 8974-209. Breaking Matung the Mayamutaram Nokchari, Makataba Pizari. Medina lakpada lamdam asida sinmi singi mafamda Manipur Chief Minister Y Khemchan yauna Manipur Legislative Assembly ki Speaker T A Saitabrata madi CLP leader K Mega Chandrane yaifa pausal pirakli Chief Minister Y Khemchan thadorokpa pausal amagi matung ina Manipur ki Santmilon da sinmi singna lawripa thodang asibu sakhang boina state lengang na welfare initiative kaya hodoktuna sinmi singi macha masu sing mahi tamada mating oinana ba cell gi mating piri masida sunatana analaying accidental insurance amadi pension gi khudong chaba kaya so fanghale ngak asina sinmi singi fangfam thokpa hak ngak senana ba ka thokpa galoinana social security piduna safaba thabak sufam ama oinana ba khongpham sena lepli haina cherol asina fongdurakle amaromda medina lakpada sinmi singna makoiga chumba wael amasung hak sing fangnana bu hotnabada sinmi singna kathokiba du no hauna na ning singhale haina speaker ta Saitabrata fongdurakle Congress Legislature Party ki leader K Mega Chandranasu Medina lakpada lamdamasi ki sinmi singda yaipa pausal pirak pagaloinana sinmi sing hak ngak senana ba makoida ikai khumna but pagi warip hena chesin halasi haina appeal tarakli Megi tang ama International Labour's Day na lakpada Workers Union Manipur na lamdamasi ki sinmi singda yaifa pausal pirak pagaloinana manung matam sadana laikhidraba sinmi singi mafamda ikai khumna bas ulakli Medina lakpada Union asigi President Thadorokpa Cherol asina hai chahi asigi medigi team oiriva ensuring a healthy Psychosocial working environment haiva asi mai pakna sinmi khudingmakta yobangam oirasanu kumjal lisingani kulhumdogi megitang ahumdagi thorakhiba irang asina maram oiraga lamdam asigi sinmi sing maning tamna masagi sinfamda mai onsin mangamdri irang asigi chaithing chauna mayoknariva asi unorganized sector da thabak tawriba sinmi singni masina tungi yumbi oirakadaba sinmi singi macha masuda kayada nakoinana Sokhalibani asiguma pamdaba thodok sing asina aikhogi punsida sokhalabasu tanja asidadi sinmi singna khalamba wakhalon adudagi hongdoktuna kudong chaba lobangam na bahona minasi haina cherol asina makhatari Bisnupur district ki manung chana yumna yokpa sashan pumnamak masamo fana lainanabagi pandamda machil Marai Naba Foot Mouth Disease FMD Lainadagi Ngakthoknarava FMD vaccine kapthokpiyo haina appeal tarakli Hiramasigi matang the district veterinary officer Bisnupur gi joint director na thokpa Cherol amana hai paring naina chatharakpa FMD vaccination gi saruk amoina handak taret suba tangka ki free vaccination pangthoklagani masida district asigi manung chana laiwa yum singna loiwa sashan pumnamak FMD vaccine asi kapthokpiyo sasan sing masamo fana thamnana bohotna bada mangjongna section thorang lokhatpina si haina Cherol asina appeal tarakli Hausia mo ing asagi pau pizari ICEA Regional Center Lamphel Party ki pangba report ki matung ina ngasi state asida khwaidagi sabagi chang Celsius degree 9.5 oi kheduga khwaidagi ingmagi chang na Celsius degree 38 ni nungsita yawbesing manal gi chang na yukta chada 34 amasung nungthildana chada 63 oi ki nong chubagi chang na millimeter amani haina pau asina makhatari Aroibada maroiba pausing amukana pizari Urkhol District ki manung chana lairiba Kuki ki khul tarataru Kangkupi District ta punaba Kuki Chief Association Urkhol KCAU na warip lore hari Amasung hasat kataba Maitei Panggal Singbu Chief Minister Yumnam Khemchan na Imphal gi bir tikian to International Airport ilang thakri
matang sa bulletin na solution jari Manipur miyam gi punsida khwaidigi na maroiba state asigi lepak asigi amadi malemgi pausing gi damak SKTV News pu meeting daduna lebiu. Kurumjari.